Ngasisu mahaushagumna mayamgidamakta nungairaba pungaw wari ama uduna lakjari. Wari asibu ibirakpana D.N. Kuman. Wari asigi mamingna Laibak nga Saba Ningthau. Thaina mamangay matam amada yamna lairaba ningthau pandaba laibak ama lairami. Laibak asi ningthau pandaba maramna atopa laibaki ningthau singna laibak adubu magi oininglami. Aduga atopa laibaki lanmi singna ningthau pande khangbana laibak asiki nupi angang kayasu makhoigi apambata tawduna maning tamjay. Makhoigi apamba yadraga mangakaktuna hekta hatlami. Atopa laibakna asumna otpanayba tawrakpa asida pendraba nupa naha kayana makhoigisu ningthau ama khallaga thamsi haina hainarami. Asumna naha kayana khanaringay inak yamna khunba laibak amagi ningthausu makhoi miyamgi marakta sagol thawjilaki. Aduga manay masal kayana nak yetta inaraki. Aduga asumna mayamduda hairaki. Nakhoina sanariba warise laibak sida ningthau thamnaba natro. Adu oirabadi aiga lamba paba ngamgadawba ningthau oina khalluko. Laibak asida aibu namthaba ngamgadaba kanasu laitabani. Nakhoigi laibak ase aina lauksinge khanbani adubu lauksinbiraroige. Nakhoisu naraibak yengjahauko. Sahi asi loidringay ai amuk lakini. Aina lakpa matamda nakhoigi laibak se ningthau panba laibak oiramuko. Asumna hairaba matung kunja nupa naha amana asumna hangjarai. Ado iningthau nahaki ming amukta haibiramu thauna phaba iningthau. Ningthau aduna chumi ngasidagi khanghauroko aigi iming Khelen kawi. Ningthau Khelen kawranuko phare. Adudi nakhoi aina hairibase kawganu. Laibak ase sinba thungna paujel piruro. Asumna hairamlaga ningthau ado nokfet tawna khunja mayamduda yenglami aduga chatkirami. Ningthau amadi manaising chatkraba matung khunja ahan amana asumna hairaki. Haujikti aikhoigi laibak asida ningthau thamdaba sungyamak yadre. Aduna ngasidagi nakhoi mayamna thauna phaba ningthau Khelenbu maithiba piba ngamgadaba ningthaudo thiba horoko. Asumna warep naraba matung khunja mayamdo magi mathau tawnaki. Amaromdana nupa ani wari sari. Marup athoiba karigino nahakna ningthauda maming hanglibadubo. As aidi pakhalurubani. Marup thauba nahakna khalido yamna soiri. Ningthau adugi maming khangdaba yadabanine. Karigumba atopa laibakna munnanaba hotnaraklabadi ningthau Khelena laibak asigi ningthau thamnaba hairami haina khumlabadi laibak ase munba ngamloi tawribanine. Ado marup athoiba haujikpu aikhoina tawdorisi karino haiba. Karamna ningthau Khelenga mayoknaba ngamgadaba ningthau khangadoribanu. Aidi kibana yadreda. Karigumba ningthau pandragana makhoina tawningbada tawraga landarakadoiba. As kok yam ngawrida aidi. Marup thauba mamingna marol ama phajariba. Naminga na thaunaga chanakhidrehe. Kaisu waganu laibak asida akanba kaya amasu leiribani. Ado nangsu aisu ngasidagi ningthau ama thiba horasi. Nahakna yamna tallaga yumdadum leihoro. Asi hairaba matung athoiba chatkirami. Thaubasu makok khotuna leihori. Athoiba mayumda changlaga tan khara horami. Aduga tansing adu yomduna mayumdagi thoklaklami. Asumna leptana laklaba matung pak chauraba lamhang ama yoraklami. Lamhang adugi nakalda thambal yamna satpa pukri amasu leirami. Pukri adu ubadagi athoibado pukri tamna laklami. Aduga pukri mapalduda tapna phamtharami. Adugi matung mahakna purakliba tan ado charami. Tan adu charingay urok ama pukri aduda pairaklaga thambalgi laina thakta tunglaga athoibana charibado yengduna leirami. Athoiba tan adu chaba loiraduna pukri adudagi ising thaklami. Aduga thambal singdu yenglakpada urok ama thambalda tungduna leiribadu urami. Urok adu ubadagi athoibana asumna khanjarami. Oh aidi urok ase
Ngasaikhai udena. Aisi pukchel pikpa malamanine. Adunadi tan amaga loktoklaga urok asida pijaragi. Asi khallaba matung athoibana tan ama lokthoi aduga urok aduda pijanaba machet kupna segairaga nakal amada thambirami. Urok aduso athoibana thariba tan ado paisilaktuna charami. Athoibadi waman khibana tumthakri. Urok tugi wakhalga khaludri. Asumna athoibana nongaina tumkhibadu uraga urok tuna asumna khanjai. O masigi nupasidi pukchel yamna chawba minungsi leiba misaknidana. Mahakna laklibasina ningthau thiba laklibanine. Mahakna di khangdriba ningthau sei mahakna oini haibasi. Kanadi ai hauji isagi asengba saktamda olage aduga nupasigi mateng panglage. Adunadi ai hauji hanubi amagi saklon laurage. Asi khallaba matung urok ado hanubigi saklonda onthoraki aduga sai ama pairaga thambaldo heknaba hotnarami. Asumna hotnaringe athoibasu mikap thoklaklami aduga wakhalda asumna khanjai. O anna sidi onthoknasu chahi yamlamlani. Mafam maswaida khunga taba jala. Ahallase thambal hege tawri malene. Ayamukta mateng pangbigi. Ho abo thambaldo nasu hekjarake. Ahaladuna. Ha. O. Hoi isunupa thambal se amukte hekpiro. Asi hairaba matung ahal aduna chai ado athoibada pirami. Adugi matung athoibana thambal ama heklaga ahal aduda pirami. Ahal aduna nokpet tawraga athoibada asumna hairi. Isunupa nahakpu kadaidagi lakpano. Namingna kari kauge. Isudi onthokna pukjel chawkhre. Abokse pelehe. Athoibana. Abo nasugi ming athoiba kauje. Aigi khuldi yamna laptri. To mangda leiriba umangse lanthokpaga leiri. Ado abokti mafamsida kari thabaki laklamino. Isunupa abokna ne pukri ase numit khudingi senabani. Ngasi su ne pukri ase senaba laklibani. Athoibana. Abo pukri asi senaribasibu pukri asi ngaga yokpro natraga kari maramgino abo. Isunupa pukri asi matik magul leiba pukri nine pukri asida mathauna leiba siyo haiba yadaba lam yamna henba ningthau amal lukkibani. Mahak ado kangphalda karakpra haiduna senaba nungtigi laklibani. Athoibana. Ha. Kari haiba abo siyo yadaba ningthau lukkre haiba. As adudi mahakto sidi siram kiroine siyu yadabanina adobo mahakto sor phundana wana khanglamgani ko. Ahaladuna. Hoi mahakto sor phundana wana leiramgani. Ado isunupa abukna ne karigumba ama haigi. Adu oiradine siyu yadaba ningthause nahaki nafamda khudol pithoke. Athoibana. Abo kari haigi haibanu hekta hayu ningthaudubu pigi hairadi. Isunupa yamna luba nateda aduburo nahakna ne pukri asigi ising ase kangna sitoklo aduga ne pukri dagi laikhom khara peklaga nahaka sakcha manaba nupa ama leibakna saru adu hek loibaga nahaki nafamda ningthau pirage. Athoibado yamna haraurami. Athoibana. Adudi abo ngasidi thengkhre hayengse chak chabaga lakjarage. Ahaladuna. Isunupa nahaki chak ado abokna mafamsida puraklagi pukri ase numit humnida kangna basit kadawbani. Aduna nganna lauko abokna isugi chak purake ko. Asi hainaraba matung athoibado harauna mayumda halaki. Mayum yaubada numitsu tarakadawri. Tanja aduda mahaki marup thaubado laktuna athoibada ningthau phanglabra haina hanglai. Matam aduda athoibana su phangdawri kuiraroi haina hairami. Athoibagi wahaidu tabada athauba yamna noklami maramdi ningthau phangdawre haiba aduda adugi matung athoibana thaubada asumna hairei. Yareda marup thauba adoi saruk aigi mateng panglau ising khara soklau ai chak ngana charaga tumgadawribani. Ado marup aigi yumsi nahakna senaramuko. Thaubana. Hoi soklake isingdo. Ado marup nahakna hairiduna achumba oiradi aisuna tung ilaki. Ngaiko inarakino kona ningthau saba loiraga chatchi ado isingdo sokpiro.
ꯊꯧꯕꯁꯨ ꯍꯣꯏ ꯍꯩꯔꯝꯂꯒ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤ꯫ ꯊꯧꯕ ꯑꯃꯗꯤ ꯑꯊꯣꯏꯕꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯕ ꯃꯔꯨꯞꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯐꯥꯒꯤ ꯇꯧꯅꯔꯒ ꯂꯥꯛꯄꯗꯨꯅ ꯑꯃꯅ ꯍꯥꯏꯕ ꯊꯥꯖꯅꯗ꯭ꯔꯤꯕꯅꯤ꯫ ꯑꯁꯣꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯊꯣꯏꯕ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯁꯤꯠꯄ ꯆꯠꯂꯝꯃꯤ꯫ ꯄꯨꯡꯖꯥ ꯈꯔ ꯆꯠꯂꯕ ꯃꯇꯨꯡ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯌꯧꯔꯛꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯍꯜ ꯑꯗꯨꯁꯨ ꯌꯧꯔꯛꯈꯤ꯫ ꯑꯍꯜ ꯑꯗꯨꯅ ꯆꯥꯛ ꯃꯌꯣꯝ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯑꯊꯣꯏꯕꯗ ꯆꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯊꯣꯏꯕꯁꯨ ꯆꯥꯛ ꯑꯗꯣ ꯆꯥꯔꯕ ꯃꯇꯨꯡ ꯏꯁꯤꯠꯂꯒꯦ ꯈꯟꯖꯩ꯫ ꯑꯁꯨꯝꯅ ꯆꯥꯛ ꯑꯗꯣ ꯍꯥꯟꯅ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯑꯊꯣꯏꯕꯗꯣ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯂꯒ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯣ ꯃꯈꯨꯠ ꯑꯅꯤꯅ ꯀꯜꯂꯒ ꯁꯤꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯟꯖꯩ, ꯀꯌꯥꯗ ꯄꯪꯂꯤꯕꯅꯣꯅꯤ, ꯈꯨꯠꯅ ꯁꯤꯠꯂꯕꯗꯤ ꯀꯪꯕꯁꯨ ꯉꯝꯂꯔꯣꯏ, ꯑꯗꯨꯅꯗꯤ ꯑꯩꯒꯤ ꯃꯍꯩꯅ ꯄꯨꯈꯝ ꯑꯃ ꯊꯣꯛꯍꯜꯂꯒꯦ ꯑꯗꯨꯒ ꯁꯤꯠꯍꯜꯂꯒꯦ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯁꯤꯡꯁꯦ ꯀꯪꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡ ꯄꯨꯈꯝ ꯑꯃ ꯄꯤꯔꯛꯂꯝꯃꯤ꯫ ꯄꯨꯈꯝ ꯑꯗꯣ ꯑꯊꯣꯏꯕꯅ ꯂꯧꯔꯒ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯃꯌꯥꯝꯗꯣ ꯁꯤꯠꯄ ꯍꯧꯔꯛꯈꯤ꯫ ꯑꯊꯣꯏꯕꯁꯨ ꯃꯥꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯐꯨꯗꯣꯛꯇꯨꯅ ꯏꯁꯤꯡ ꯃꯌꯥꯝ ꯁꯤꯠꯇꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯇꯥꯔꯛꯀꯗꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯊꯣꯏꯕ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯊꯣꯏꯕꯕꯨ ꯊꯧꯕꯅ ꯑꯃꯨꯛ ꯀꯧꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯃꯔꯨꯞ ꯑꯊꯣꯏꯕ, ꯅꯍꯥꯛꯀꯤꯁꯤ ꯐꯥꯒꯤꯗꯤ ꯅꯠꯇꯦꯀꯣ? ꯑꯊꯣꯏꯕꯅ, ꯃꯔꯨꯞ ꯊꯧꯕ, ꯑꯩꯅ ꯀꯃꯥꯏꯅ ꯐꯥꯒꯤ ꯇꯧꯗꯣꯏꯅꯣꯕ? ꯑꯁꯦꯡꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯁꯤ꯫ ꯃꯔꯨꯞ ꯑꯊꯣꯏꯕ, ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯑꯁꯦꯡꯕ ꯑꯃꯨꯛꯇ ꯉꯥꯡꯈꯤꯗꯕꯅꯤꯀꯣ, ꯐꯥꯒꯤꯗ ꯁꯨꯝ ꯇꯧꯅꯔꯛꯄꯅꯤꯀꯣ꯫ ꯑꯗꯣ ꯐꯔꯦꯁꯦ, ꯅꯤꯡꯊꯧꯗꯨ ꯀꯩꯗꯧꯉꯩ ꯄꯨꯔꯛꯄ ꯉꯝꯒꯅꯤ? ꯃꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯁ ꯃꯔꯨꯞ, ꯅꯍꯥꯛꯇꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯨꯅ ꯇꯧꯅꯒꯅꯤ꯫ ꯑꯇꯩ ꯂꯥꯏꯔꯤꯁꯦ ꯃꯔꯨꯞ ꯊꯧꯕ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯕꯅꯤ, ꯑꯗꯨꯅ ꯆꯥꯛ ꯑꯃꯨꯛꯇ ꯊꯣꯡꯃꯤꯟꯅꯁꯤ꯫ ꯑꯗꯣ ꯍꯌꯦꯡꯗꯤ ꯑꯩ ꯈꯔ ꯊꯦꯡꯂꯛꯄ ꯌꯥꯏ꯫ ꯁꯤꯡ ꯈꯔ ꯈꯥꯏꯕꯤꯔꯝꯃꯨꯀꯣ, ꯀꯔꯤꯒꯨꯝꯕ ꯑꯩꯅꯒ ꯃꯥꯏ ꯄꯥꯛꯂꯕ ꯃꯔꯨꯞꯀꯤꯅꯦ ꯐꯝ ꯑꯆꯧꯕ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯊꯧꯕꯅ, ꯍꯣꯏꯗ ꯃꯣꯟꯗ꯭ꯔꯪꯗ ꯑꯗꯨꯝ ꯇꯥꯎꯔꯒ ꯂꯩꯕꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯤꯁꯥ ꯑꯃꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯑꯗꯨꯒ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯝꯂꯤꯉꯩꯗꯒꯤ ꯍꯧꯒꯠꯇꯨꯅ ꯑꯊꯣꯏꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯏꯁꯤꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯊꯣꯏꯕꯒꯤ ꯊꯋꯥꯏ ꯌꯥꯎꯕ ꯑꯃꯗꯤ ꯅꯨꯄꯥ ꯊꯣꯛꯄ ꯃꯇꯧ ꯑꯁꯤꯗ ꯑꯍꯜ ꯑꯗꯨꯁꯨ ꯍꯔꯥꯎꯖꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯗꯣꯔ ꯐꯥꯎꯕꯗ ꯁꯤꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯍꯜ ꯑꯗꯨꯅ, ꯏꯁꯨ ꯅꯨꯄꯥ, ꯅꯍꯥꯛ ꯋꯥꯔꯅꯤ, ꯍꯌꯦꯡꯗꯤꯅꯦ ꯉꯟꯅ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯑꯁꯦ ꯀꯪꯗꯕ ꯌꯥꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯕꯨ ꯀꯪꯂꯕꯗꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯗꯣ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯅꯤꯡꯊꯧ ꯈꯦꯂꯦꯟꯗꯣ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯅꯣꯟꯖꯔꯗꯕꯅꯤ, ꯀꯩꯁꯨ ꯋꯥꯒꯅꯨ, ꯄꯨꯝꯅꯃꯛ ꯑꯕꯣꯛꯅ ꯄꯤꯒꯅꯤꯀꯣ꯫ ꯑꯊꯣꯏꯕꯅ, ꯑꯕꯣꯛ, ꯅꯍꯥꯛꯁꯤ ꯁꯤꯌꯨ ꯌꯥꯗꯕ ꯅꯤꯡꯊꯧꯗꯨꯒꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣꯕ? ꯍꯣ, ꯑꯩꯁꯦ ꯃꯍꯥꯛꯀꯤꯅꯦ ꯃꯕꯣꯛꯅꯤ꯫ ꯑꯗꯣ ꯅꯍꯥꯛ ꯊꯦꯡꯈ꯭ꯔꯦ, ꯍꯟꯅꯅꯕ ꯇꯧꯔꯣ꯫ ꯑꯗꯣ ꯑꯕꯣꯛꯅꯅꯦ ꯁꯒꯣꯜ ꯑꯃ ꯄꯤꯒꯅꯤ ꯍꯌꯦꯡꯗꯤ꯫ ꯁꯒꯣꯜ ꯑꯗꯣ ꯏꯁꯨꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯌꯨ, ꯃꯕꯨꯛ ꯃꯄꯥꯎ ꯐꯕ, ꯍꯥꯏꯕ ꯏꯟꯕ ꯁꯒꯣꯜꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯕ ꯃꯇꯨꯡ ꯑꯊꯣꯏꯕ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯆꯥꯛꯁꯪꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯊꯧꯕꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯑꯊꯣꯏꯕꯁꯨ ꯇꯞꯅ ꯆꯪꯂꯛꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯃꯔꯨꯞ ꯍꯥꯏꯅ ꯀꯧꯖꯔꯛꯏ꯫ ꯊꯧꯕꯅ, ꯃꯔꯨꯞ, ꯅꯅꯥꯏꯅ ꯏꯅꯤꯡꯊꯧꯒꯤ ꯆꯥꯛ ꯊꯣꯡꯖꯔꯤ, ꯂꯣꯏꯒꯗꯧꯔꯦ꯫ ꯑꯗꯣ ꯃꯔꯨꯞ, ꯅꯤꯡꯊꯧꯗꯨ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯈꯪꯉꯛꯑꯕꯣ? ꯍꯌꯦꯡꯅꯦ ꯅꯤꯡꯊꯧꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯑꯣꯏꯔꯝꯗꯅ ꯆꯣꯞꯅꯤꯀꯣ ꯑꯃꯨꯛ꯫ ꯃꯔꯨꯞ ꯊꯧꯕ, ꯑꯩꯅ ꯊꯥꯖꯩ ꯈꯨꯗꯤꯡꯃꯛ ꯉꯝꯒꯅꯤ ꯍꯥꯏꯅ꯫ ꯑꯗꯣ ꯃꯔꯨꯞ, ꯑꯕꯣꯛ ꯑꯃꯅ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯁꯒꯣꯜ ꯑꯃ ꯄꯤꯅꯤ ꯍꯥꯏ꯫ ꯑꯁ, ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯗꯤ꯫ ꯑꯗꯨꯒꯅꯦ ꯑꯕꯣꯛꯇꯣ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ꯫ ꯃꯔꯨꯞ ꯑꯊꯣꯏꯕ, ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ꯫ ꯑꯗꯣ ꯅꯍꯥꯛꯅ ꯑꯕꯣꯛ ꯍꯥꯏꯔꯤꯗꯨꯕꯨ ꯀꯅꯥꯅꯣ, ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯉꯕꯣ? ꯃꯔꯨꯞ, ꯑꯕꯣꯛ ꯑꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ꯫ ꯑꯩꯅ ꯅꯤꯡꯊꯧ ꯄꯨꯔꯛꯇꯣꯏꯁꯦ ꯑꯕꯣꯛꯇꯨꯒꯤ ꯃꯇꯦꯡꯅꯅꯤ꯫ ꯀꯥꯟꯅꯗꯦꯁꯦ, ꯍꯌꯦꯡ ꯀꯣꯟꯅ ꯑꯗꯨꯝ ꯈꯪꯗꯧ ꯂꯩꯔꯁꯤꯗ꯫ ꯑꯗꯣ ꯃꯔꯨꯞ, ꯉꯁꯤꯗꯤ ꯑꯩꯒ ꯇꯨꯝꯃꯁꯤ ꯀꯩꯅꯣ, ꯆꯥꯛꯀ ꯆꯥꯔꯒ꯫ ꯑꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯗꯣ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯄꯣꯊꯥꯅꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯍꯧꯁꯥꯒꯨꯝꯅ ꯑꯊꯣꯏꯕ ꯃꯝꯂꯤꯉꯩꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯏꯁꯤꯠꯄ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯑꯊꯣꯏꯕꯅ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯄꯨꯕꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯊꯣꯏꯕꯗ ꯄꯤꯖꯕꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯊꯥꯖꯩ ꯄꯨꯈ꯭ꯔꯤ ꯑꯁꯦ ꯉꯁꯤꯗꯤ ꯀꯪꯂꯒꯅꯤ ꯍꯥꯏꯕꯁꯤ, ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫
ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯁꯤꯠꯄ ꯑꯃꯨꯛ ꯍꯧꯔꯛꯈꯤ꯫ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯨꯛꯀꯪ ꯀꯪꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯂꯩꯈꯣꯝ ꯃꯌꯥꯝ ꯑꯃ ꯄꯦꯛꯂꯒ ꯀꯪꯐꯥꯜꯗ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯍꯜ ꯑꯗꯨꯅ ꯑꯊꯣꯏꯕꯗ ꯁꯒꯣꯜ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯊꯣꯏꯕꯁꯨ ꯁꯒꯣꯜ ꯑꯗꯨꯗ ꯇꯣꯡꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯊꯧꯕꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯊꯣꯏꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ "ꯏꯁꯨꯅꯨꯄꯥ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯁꯥꯒꯗꯧꯔꯤꯕ ꯁꯛꯇꯝ ꯑꯗꯣ ꯅꯍꯥꯛꯀꯤ ꯅꯁꯛꯀ ꯆꯞ ꯃꯥꯟꯅꯕ ꯁꯛꯇꯝ ꯑꯣꯏꯒꯗꯧꯕꯅꯤꯀꯣ꯫ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧꯗꯣ ꯑꯕꯣꯛꯅ ꯁꯣꯏꯗꯅ ꯄꯤꯔꯗꯕꯅꯤ"꯫ ꯑꯊꯣꯏꯕꯁꯨ ꯍꯣꯏ ꯍꯥꯏꯖꯩ꯫ ꯑꯁꯨꯝꯅ ꯑꯊꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯂꯩꯈꯣꯝꯗꯨꯅ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯛ ꯃꯥꯟꯅꯧ ꯍꯥꯏꯕ ꯏꯌꯥꯃꯛ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯇꯧꯔꯕꯁꯨ ꯃꯁꯛꯇꯤ ꯃꯥꯜꯂꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯍꯥꯛ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯎ, ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯊꯣꯏꯕꯁꯨ ꯍꯣꯏ ꯍꯥꯏꯖꯩ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯊꯧꯕ ꯃꯌꯨꯝꯗ ꯍꯜꯂꯝꯃꯤ ꯑꯗꯨꯒ ꯆꯥꯛꯀ ꯆꯥꯗꯕ ꯃꯈꯩ ꯇꯨꯝꯈꯤ꯫ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯇꯣ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯊꯣꯏꯕꯅ ꯃꯥꯒ ꯃꯁꯛ ꯃꯥꯟꯅꯅꯕ ꯁꯥꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯊꯣꯏꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯖꯩ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯍꯜ ꯑꯗꯨꯗ ꯈꯨꯔꯨꯝꯂꯒ "ꯃꯥꯏ ꯄꯥꯛꯆꯔꯒꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ "ꯃꯥꯏ ꯄꯥꯛꯆꯔꯣ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯊꯣꯏꯕꯗꯣ ꯄꯨꯛꯅꯤꯡꯗ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯄꯦꯠꯄ ꯑꯗꯣ ꯄꯥꯏꯈꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯊꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯕꯗ ꯑꯍꯜ ꯑꯗꯨꯁꯨ ꯅꯣꯛꯆꯔꯤ꯫ ꯑꯁꯨꯝꯅ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯁꯛꯀ ꯃꯥꯟꯅꯕ ꯁꯥꯕ ꯍꯧꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯐꯥꯎꯕ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯊꯣꯏꯕ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯁꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯕꯗꯤ ꯁꯨꯡꯉꯝ ꯉꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯃꯤ ꯑꯃꯒꯤ ꯁꯑꯣꯡ ꯁꯥꯗꯥꯒ ꯈꯦꯠꯅꯕ ꯂꯩꯇꯅ ꯁꯥꯔꯛꯄꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯣꯏꯕꯗꯤ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯈꯦꯂꯦꯟꯗꯣ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ꯫ ꯅꯤꯡꯊꯧ ꯄꯥꯟꯗꯕ ꯂꯩꯕꯥꯛꯇꯣ ꯑꯩꯒꯤ ꯑꯣꯏꯍꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧ ꯄꯥꯟꯈꯤꯕ ꯇꯥꯔꯕꯗꯤ ꯂꯥꯟꯖꯥꯎ ꯑꯃ ꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯌꯦꯡꯁꯤ ꯆꯠꯇꯨꯅ ꯂꯩꯕꯥꯛ ꯑꯗꯣ ꯑꯩꯅ ꯂꯧꯁꯤꯜꯂꯒꯦ꯫ ꯑꯗꯨꯒ ꯂꯥꯟꯃꯤ ꯀꯌꯥꯅ ꯂꯩꯕꯥꯛ ꯑꯗꯣ ꯉꯥꯛ ꯁꯦꯜꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯊꯣꯏꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯩꯕꯥꯛꯅ ꯁꯥꯔꯤꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯑꯁꯣꯏꯕ ꯌꯦꯡꯗꯨꯅ ꯁꯦꯝꯗꯣꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯍꯜ ꯑꯗꯣ ꯂꯥꯛꯂꯒ ꯑꯊꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯏꯁꯨꯅꯨꯄꯥ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯊꯕꯛ ꯂꯣꯏꯔꯦ꯫ ꯂꯩꯕꯥꯛꯅ ꯁꯥꯔꯤꯕ ꯁꯛꯇꯝ ꯑꯁꯤꯗꯤ ꯏꯁꯨꯒ ꯌꯦꯡꯅꯕꯗ ꯈꯦꯠꯅꯕ ꯑꯃꯠꯇꯕꯨ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯈꯦꯂꯦꯟꯅ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯍꯪꯂꯛꯄꯗ ꯅꯍꯥꯛꯅ ꯁꯥꯔꯤꯕꯁꯦ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯌꯥꯔꯅꯤ"꯫ ꯑꯊꯣꯏꯕꯅ "ꯑꯕꯣ, ꯂꯩꯕꯥꯛꯅ ꯁꯥꯔꯤꯕ ꯁꯛꯇꯝ ꯑꯁꯤꯗꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯀꯅꯤ ꯑꯕꯣ? ꯋꯥꯁꯨ ꯉꯥꯡꯗꯕ, ꯂꯦꯡꯕ ꯈꯣꯠꯄꯁꯨ ꯌꯥꯕ ꯅꯠꯇꯕ ꯂꯩꯕꯥꯛꯀꯤ ꯃꯤꯇꯝ ꯑꯁꯤꯕꯨ ꯀꯔꯝꯅ ꯅꯤꯡꯊꯧꯅꯤ ꯍꯥꯏꯒꯅꯤ ꯑꯕꯣ"꯫ "ꯏꯁꯨꯅꯨꯄꯥ, ꯃꯗꯨꯒꯤꯅꯦ ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯑꯕꯣꯛꯅ ꯄꯨꯝꯅꯃꯛ ꯃꯇꯦꯡ ꯄꯥꯡꯒꯅꯤꯀꯣ꯫ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯑꯕꯣꯛꯅ ꯍꯥꯏꯗꯣꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦꯀꯣ꯫ ꯑꯕꯣꯛꯁꯦ ꯅꯍꯥꯛꯅ ꯅꯍꯥꯟ ꯅꯣꯡꯃ ꯇꯟ ꯄꯤꯖꯈꯤꯕ ꯎꯔꯣꯛ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯑꯕꯣꯛ ꯑꯁꯦ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯤꯀꯣ꯫ ꯅꯍꯥꯛꯅ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯕꯨ ꯀꯣꯛꯍꯟꯈꯤꯕ ꯑꯗꯨꯒꯤ ꯃꯇꯦꯡꯅꯤꯀꯣ ꯄꯥꯡꯂꯤꯕꯁꯦ꯫ ꯅꯍꯥꯛꯅ ꯁꯥꯔꯤꯕ ꯂꯩꯕꯥꯛꯀꯤ ꯃꯤꯇꯝ ꯑꯁꯦ ꯅꯍꯥꯛ ꯅꯁꯥꯃꯛꯅꯤ꯫ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯃꯤꯇꯝ ꯑꯁꯦ ꯀꯅꯥꯒꯨꯝꯕꯅ ꯎꯁꯤꯠꯇꯕ ꯑꯃꯗꯤ ꯅꯣꯛꯅꯕꯤꯔꯛꯄ ꯃꯇꯝꯗ ꯋꯥ ꯉꯥꯡꯂꯛꯀꯅꯤ, ꯂꯦꯡꯕ ꯑꯣꯠꯄꯁꯨ ꯉꯝꯂꯛꯀꯅꯤ꯫ ꯅꯍꯥꯛ ꯋꯥꯒꯅꯨ, ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯂꯛꯀꯅꯤ꯫ ꯑꯗꯨꯒꯅꯦ, ꯉꯁꯤꯃꯛ ꯅꯍꯥꯛꯅ ꯁꯥꯔꯤꯕ ꯂꯩꯕꯥꯛꯀꯤ ꯃꯤꯇꯝ ꯑꯁꯤ ꯄꯨꯗꯨꯅ ꯅꯌꯨꯝꯗ ꯊꯝꯂꯨꯔꯣ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯅꯃꯤꯒꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯏꯟꯅꯒꯅꯤ꯫ ꯀꯔꯤꯁꯨ ꯋꯥꯒꯅꯨ"꯫ ꯑꯊꯣꯏꯕꯅ "ꯑꯣ, ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕ? ꯑꯕꯣꯛ ꯂꯥꯏꯔꯦꯝꯕꯤ, ꯅꯁꯨꯅ ꯁꯣꯏꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯅꯁꯨꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯁꯨꯅ ꯅꯈꯣꯡ ꯊꯝꯕꯥꯜ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯗꯣ ꯑꯕꯣꯛ ꯂꯥꯏꯔꯦꯝꯕꯤ, ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯂꯨꯝꯈ꯭ꯔꯦ꯫ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ "ꯏꯁꯨꯅꯨꯄꯥ, ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯔꯨꯔꯦ꯫ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯃꯤꯗꯅ꯫ ꯑꯣꯟꯊꯣꯛꯅ ꯂꯨꯝꯒꯅꯤ꯫ ꯑꯗꯨꯅꯗꯤ ꯂꯩꯔꯦ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯁꯤ꯫ ꯑꯕꯣꯛꯅꯅꯦ ꯃꯍꯩ ꯁꯤꯖꯤꯟꯅꯔꯒ ꯅꯌꯨꯝꯗ ꯄꯨꯕꯤꯔꯒꯦ꯫ ꯅꯍꯥꯛ ꯍꯥꯟꯅ ꯆꯠꯂꯨ꯫ ꯅꯍꯥꯛꯀꯤ ꯀꯥꯗ ꯑꯕꯣꯛꯅ ꯊꯝꯕꯤꯔꯝꯃꯒꯦꯀꯣ꯫ ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯃꯍꯥꯛꯀꯤꯗꯃꯛ ꯐꯤꯖꯣꯜ ꯈꯔ ꯄꯤꯒꯦ"꯫
ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯊꯣꯏꯕꯗ ꯐꯤꯖꯣꯜ ꯐꯖꯕ ꯈꯔ ꯄꯤꯔꯝꯃꯤ꯫ ꯑꯊꯣꯏꯕꯁꯨ ꯂꯥꯏꯔꯦꯝꯕꯤꯅ ꯄꯤꯔꯛꯂꯤꯕ ꯐꯤꯖꯣꯜ ꯀꯌꯥꯗꯣ ꯄꯨꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯥꯈꯤꯕ ꯂꯩꯕꯥꯛꯀꯤ ꯃꯤꯇꯝ ꯑꯗꯣ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯑꯣꯡꯗ ꯅꯤꯡꯊꯧꯒꯤ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯑꯊꯣꯏꯕ ꯌꯥꯝꯅ ꯉꯛꯅ ꯃꯤꯇꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯗꯨꯅ ꯌꯦꯡꯖꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯧꯕꯁꯨ ꯑꯊꯣꯏꯕ ꯂꯥꯛꯈꯤꯕ ꯎꯕꯗ ꯃꯔꯨꯞ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯊꯣꯏꯕꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯊꯧꯕꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞꯇꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ ꯑꯊꯧꯕ, ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯜꯂꯝꯒꯗꯧꯕ ꯃꯥꯜꯂꯤ꯫ ꯃꯁꯥ ꯃꯎꯁꯨ ꯌꯥꯝꯅ ꯐꯩ꯫ ꯑꯗꯣ ꯀꯗꯥꯏꯗꯒꯤ ꯐꯪꯂꯛꯂꯤꯕ ꯅꯤꯡꯊꯧꯅꯣ?" ꯑꯊꯣꯏꯕꯅ, "ꯃꯔꯨꯞ, ꯅꯤꯡꯊꯧꯒꯤ ꯃꯁꯛꯁꯤ ꯃꯨꯟꯅ ꯌꯦꯡꯉꯨꯅꯦ, ꯀꯅꯥ ꯃꯥꯟꯒꯦ ꯍꯥꯏꯅ?" ꯊꯧꯕꯁꯨ ꯃꯤꯇꯝ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀ ꯃꯁꯛ ꯃꯥꯟꯅꯩ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯊꯧꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯔꯨꯞ, ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ? ꯃꯁꯤꯗꯤ ꯅꯍꯥꯛ ꯅꯠꯇ꯭ꯔꯣ? ꯃꯁꯤꯕꯨ ꯂꯩꯕꯥꯛꯅ ꯁꯥꯕ ꯅꯠꯇ꯭ꯔꯥꯅꯦ? ꯁꯣꯏꯗ꯭ꯔꯦꯗꯅ ꯅꯍꯥꯛ ꯑꯋꯥꯕ ꯇꯥꯔꯅꯤ꯫ ꯅꯤꯡꯊꯧ ꯈꯦꯂꯦꯅ ꯃꯁꯤ ꯎꯕꯗ ꯅꯍꯥꯛꯄꯨ ꯍꯥꯠꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯁꯥꯕ ꯅꯤꯡꯊꯧꯁꯦ ꯎꯍꯟꯕ ꯌꯥꯗꯦꯀꯣ." ꯑꯊꯣꯏꯕꯅ, "ꯃꯔꯨꯞ, ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯂꯩꯕꯥꯛꯅ ꯁꯥꯔꯤꯕ ꯅꯤꯡꯊꯧ ꯑꯁꯦ ꯑꯆꯝꯕ ꯅꯠꯇꯦ꯫ ꯑꯗꯣ ꯅꯨꯄꯥꯅꯕꯨ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯀꯤꯔꯤꯕꯗꯨꯕꯨ? ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩ ꯆꯥꯛꯀ ꯆꯥꯗ꯭ꯔꯤ, ꯑꯗꯨꯅ ꯆꯥꯛ ꯑꯃꯨꯛꯇ ꯊꯣꯡꯃꯤꯟꯅꯁꯤ." ꯊꯧꯕꯁꯨ ꯍꯣꯏ ꯍꯥꯏꯖꯩ꯫ ꯑꯗꯨꯒ ꯃꯔꯨꯞ ꯑꯅꯤꯗꯣ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯑꯗꯣ ꯊꯣꯡꯃꯤꯟꯅꯔꯝꯃꯤ꯫ ꯊꯧꯕꯗꯤ ꯇꯁꯦꯡꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯈꯦꯂꯦ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯏꯅꯥꯏꯁꯥ, ꯃꯐꯝ ꯑꯁꯤ ꯅꯠꯇ꯭ꯔꯥꯅꯦ ꯅꯍꯥꯟ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯊꯃꯝꯅꯕ ꯋꯥꯔꯦꯞꯅꯕꯗꯣ?" ꯃꯅꯥꯏ ꯑꯃꯅ, "ꯃꯥꯅꯤ ꯅꯤꯡꯊꯧ, ꯃꯐꯝ ꯑꯁꯤꯗꯅꯤ." "ꯑꯗꯨꯅꯤ, ꯃꯐꯝꯁꯤꯒꯤ ꯃꯤꯌꯥꯝ ꯀꯧꯊꯣꯔꯛꯎ." ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯕꯨ ꯊꯣꯛꯂꯛꯅꯕ ꯀꯧꯊꯣꯔꯛꯈꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯇꯥꯔꯗꯨꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯊꯣꯏꯕ ꯑꯃꯗꯤ ꯊꯧꯕꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯂꯛꯈꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝ ꯁꯨꯅ ꯇꯤꯜꯂꯕꯗ ꯅꯤꯡꯊꯧ ꯈꯦꯂꯦꯅ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ, "ꯈꯨꯟꯖꯥ ꯄꯨꯝꯕ ꯇꯥꯔꯣ! ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯔꯝꯕ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯂꯩꯔꯕ꯭ꯔꯣ? ꯀꯔꯤꯒꯨꯝꯕ ꯂꯩꯔꯒꯗꯤ ꯅꯤꯡꯊꯧ ꯃꯁꯛ ꯇꯥꯛꯎ꯫ ꯑꯗꯨꯒ ꯂꯩꯇ꯭ꯔꯒꯅ ꯂꯩꯕꯥꯛ ꯑꯁꯦ ꯑꯩꯒꯤ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯊꯝꯗꯨꯅ ꯉꯁꯤꯗꯒꯤ ꯉꯥꯛ ꯁꯦꯜꯂꯒꯅꯤ." ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯐꯪꯗꯕꯅ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯦ ꯑꯇꯣꯞꯄꯅ ꯃꯨꯟꯈ꯭ꯔꯅꯤ ꯈꯟꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯈꯦꯂꯦꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯅꯥ ꯑꯃꯠꯇꯅ ꯄꯤꯔꯛꯇ꯭ꯔꯕꯗ ꯅꯤꯡꯊꯧꯗꯣ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯅꯤꯡꯊꯧꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯊꯣꯏꯕꯅ ꯐꯠ ꯊꯣꯔꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯅꯍꯥꯛꯅ ꯍꯥꯏꯈꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯖꯔꯦ꯫ ꯃꯤꯀꯨꯞ ꯑꯃꯇ ꯉꯥꯏꯕꯤꯌꯨ, ꯅꯅꯥꯏ ꯄꯨꯊꯣꯛꯆꯔꯛꯀꯦ." ꯑꯊꯣꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯈꯨꯟꯖꯥ ꯃꯌꯥꯝꯗꯣ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯕꯗꯤ ꯌꯥꯝꯅ ꯄꯥꯈꯠꯆꯩ, ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯋꯥꯕ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯈꯦꯂꯦꯟꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯑꯊꯣꯏꯕ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯖꯩ꯫ ꯑꯁꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯑꯊꯣꯏꯕꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯁꯨꯅꯨꯄꯥ, ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯦ, ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯅꯍꯥꯛꯅ ꯃꯤꯇꯝ ꯑꯁꯦ ꯊꯥꯡꯗꯨꯅ ꯄꯨꯔꯣꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯇꯝ ꯑꯁꯦ ꯊꯥꯡꯕꯗ ꯏꯔꯥꯏ ꯂꯥꯏꯔꯅꯤ, ꯀꯔꯤꯁꯨ ꯂꯨꯝꯕ ꯐꯥꯎꯔꯔꯣꯏ꯫ ꯑꯕꯣꯛꯅ ꯏꯁꯨꯒꯤ ꯄꯥꯡꯒꯜ ꯍꯥꯞꯂꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛ ꯅꯤꯡꯊꯧ ꯈꯦꯂꯦꯟ ꯑꯃꯗꯤ ꯈꯨꯟꯖꯥ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯧꯅꯥ ꯐꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯅꯃꯥꯏ ꯂꯨꯛꯊꯕ ꯌꯥꯗꯦꯀꯣ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯃꯤꯒꯨꯝꯅ ꯏꯟꯅꯔꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯇꯝ ꯑꯁꯦ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯄꯨꯊꯣꯛꯂꯨꯔꯣ꯫ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯃꯤꯇꯝ ꯑꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯍꯥꯏꯌꯨ꯫ ꯑꯗꯨꯒ ꯑꯕꯣꯛꯅ ꯍꯥꯏꯕ ꯀꯥꯎꯒꯅꯨꯀꯣ꯫ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕꯗ ꯅꯃꯥꯏ ꯂꯨꯛꯊꯔꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯦꯀꯣ꯫ ꯅꯁꯥꯅ ꯅꯁꯥꯗ ꯊꯥꯖꯕ ꯊꯝꯃꯨ." ꯑꯊꯣꯏꯕꯁꯨ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯖꯩ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯣ ꯊꯥꯡꯗꯨꯅ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯄꯨꯔꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯈꯦꯂꯦꯟꯗꯣ ꯅꯣꯛꯆꯔꯤ꯫ ꯑꯊꯣꯏꯕꯅ, "ꯏꯅꯤꯡꯊꯧ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯖꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯁꯦꯟꯅꯖꯔꯒꯦ." ꯅꯤꯡꯊꯧ ꯈꯦꯂꯦꯅ, "ꯍꯥ? ꯀꯔꯤ ꯍꯥꯏꯕ? ꯅꯠꯇꯦ, ꯅꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯅꯤꯡꯊꯧ ꯅꯠꯇ꯭ꯔꯣ? ꯃꯁꯤꯕꯨ ꯀꯔꯝꯅ ꯅꯤꯡꯊꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯍꯦ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛ ꯍꯤꯡꯅꯤꯡꯂꯕꯗꯤ ꯅꯍꯥꯛꯅ ꯁꯥꯔꯤꯕ ꯂꯩꯕꯥꯛꯀꯤ ꯃꯤꯇꯝ ꯑꯁꯦ ꯃꯤꯠꯃꯥꯡꯗ ꯊꯝꯂꯅꯨ, ꯎꯖꯈ꯭ꯔꯣ꯫
ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯔꯅꯤ꯫ ꯑꯊꯣꯏꯕꯅ ꯏꯅꯤꯡꯊꯧ ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯣ? ꯃꯤꯇꯝ ꯑꯁꯤ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯦ꯫ ꯃꯍꯥꯛ ꯑꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯅꯤꯡꯊꯧꯅꯤ꯫ ꯍꯩ ꯑꯄꯪ, ꯅꯍꯥꯛ ꯏꯈꯨꯠꯇ ꯁꯤꯅꯤꯡꯂꯦ ꯅꯠꯇ꯭ꯔꯥ? ꯂꯩꯕꯥꯛꯀꯤ ꯃꯤꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯃꯅ ꯁꯦꯠꯀꯗꯕ ꯂꯩꯇꯦꯡꯒ ꯁꯦꯠꯆꯤꯜꯂꯗꯅ ꯌꯦꯡꯕꯗ ꯅꯪꯕꯨ ꯃꯥꯜꯂꯤꯅꯦ꯫ ꯅꯪꯒ ꯅꯁꯛ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯨꯟꯅ ꯇꯥꯎ꯫ ꯂꯩꯕꯥꯛꯅ ꯁꯥꯕ ꯅꯤꯡꯊꯧ ꯑꯁꯦ ꯄꯨꯊꯣꯛꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯃꯀꯛ ꯃꯀꯛ ꯀꯛꯂꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯨꯟꯖꯥ ꯃꯌꯥꯝꯅꯁꯨ ꯑꯊꯣꯏꯕꯗ ꯃꯤꯇꯝ ꯑꯗꯣ ꯄꯨꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯧꯕꯁꯨ ꯑꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯤꯇꯝ ꯑꯁꯦ ꯌꯨꯝꯗ ꯄꯨꯔꯁꯤ, ꯑꯋꯥꯕ ꯇꯥꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯊꯣꯏꯕꯅꯗꯤ ꯁꯨꯡꯌꯥ ꯌꯥꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯈꯦꯂꯦꯟꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯅꯥꯏ ꯃꯌꯥꯝꯗ ꯃꯤꯇꯝ ꯑꯁꯤ ꯊꯨꯒꯥꯏꯌꯨ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯃꯅꯥꯏ ꯃꯌꯥꯝꯗꯨꯅ ꯃꯤꯇꯝ ꯑꯗꯣ ꯊꯨꯒꯥꯏꯒꯦ ꯍꯥꯏꯅ ꯊꯥꯡꯅ ꯌꯥꯟꯕ, ꯈꯣꯡꯅ ꯀꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯥꯎꯔꯤꯕꯗꯣ ꯊꯦꯡꯕ ꯉꯝꯈꯤꯗꯦ꯫ ꯊꯥꯡ ꯑꯗꯨꯅ ꯌꯥꯟꯕꯗꯁꯨ ꯃꯤꯇꯝ ꯑꯗꯣ ꯁꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯂꯥꯟꯃꯤ ꯃꯌꯥꯝꯗꯣ ꯑꯣꯏꯅ ꯃꯁꯥ ꯋꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯦꯂꯦꯟ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯃꯤꯇꯝ ꯑꯗꯨꯗ ꯈꯣꯡꯅ ꯀꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯁꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯇꯣꯝꯇ ꯑꯣꯏꯅ ꯇꯨꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯣ ꯌꯥꯝꯅ ꯏꯀꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯡꯅ ꯑꯃꯨꯛ ꯌꯥꯟꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯗꯁꯨ ꯁꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯅꯤꯡꯊꯧ ꯈꯦꯂꯦꯟꯅ ꯑꯊꯣꯏꯕꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯦ ꯅꯨꯄꯥ ꯃꯆꯥ, ꯃꯤꯇꯝ ꯑꯁꯦ ꯄꯨꯊꯣꯛꯈꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯍꯤꯡꯅ ꯊꯝꯂꯣꯏ꯫ ꯅꯍꯥꯛꯅ ꯂꯩꯕꯥꯛꯀꯤ ꯃꯤꯇꯝ ꯑꯁꯤꯗ ꯃꯤꯇ꯭ꯔꯪ ꯇꯧꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧ ꯑꯣꯏꯔꯗꯤ ꯑꯁꯦꯡꯕ ꯃꯤ ꯑꯣꯏꯍꯜꯂꯨ, ꯑꯩꯒ ꯃꯥꯌꯣꯛꯅꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯥꯏꯊꯤꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯦ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯝꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯉꯝꯂꯒꯗꯤ ꯅꯈꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯈꯨꯟꯖꯥ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯀꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯊꯣꯏꯕꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯊꯣꯏꯕꯅ, ꯈꯨꯟꯖꯥ ꯃꯌꯥꯝ, ꯅꯈꯣꯏ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ? ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯦ ꯀꯟꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯍꯥꯛꯀ ꯃꯁꯛ ꯃꯥꯟꯅꯕ ꯃꯤꯇꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯂꯩꯕꯥꯛꯅ ꯁꯥꯕ ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯈꯦꯂꯦꯟꯒ ꯅꯥꯏꯇꯣꯝ ꯂꯝꯕꯥꯅꯔꯣ꯫ ꯑꯕꯣꯛ ꯂꯥꯏꯔꯦꯝꯕꯤ, ꯅꯍꯥꯛꯅ ꯅꯁꯨꯒꯤ ꯇꯨꯡꯗ ꯏꯃꯤꯒꯨꯝꯅ ꯏꯟꯅꯅꯤ ꯍꯥꯏꯈꯤꯕꯗꯥꯏ? ꯅꯁꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯣ꯫ ꯑꯕꯣꯛ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯑꯃꯗꯤ ꯈꯨꯟꯖꯥ ꯄꯨꯝꯕ ꯑꯋꯥꯕ ꯇꯥꯕ ꯁꯣꯏꯗ꯭ꯔꯦ ꯑꯕꯣꯛ ꯂꯥꯏꯔꯦꯝꯕꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯊꯣꯏꯕꯒꯤ ꯃꯇꯧ ꯎꯕꯗ ꯅꯤꯡꯊꯧ ꯈꯦꯂꯦꯟꯗꯤ ꯁꯤꯊ ꯁꯤꯊ ꯅꯣꯛꯂꯤ꯫ ꯃꯍꯥꯛꯅ ꯅꯣꯛꯂꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯃꯤ ꯑꯃꯒꯤ ꯁꯛꯐꯝꯗ ꯑꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯑꯁꯦꯡꯕ ꯃꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯣ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯃꯆꯤꯜ ꯑꯗꯨꯅ ꯑꯊꯣꯏꯕꯒ ꯃꯁꯛ ꯃꯥꯟꯅꯩ, ꯌꯥꯝꯅ ꯉꯛꯏ ꯍꯥꯏꯅꯔꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯈꯦꯂꯦꯟꯗꯣ ꯌꯥꯝꯅ ꯉꯛꯆꯩ, ꯑꯗꯨꯕు ꯑꯀꯤꯕꯗꯤ ꯐꯥꯎꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯁꯦ ꯂꯩꯕꯥꯛ ꯀꯌꯥꯕꯨ ꯉꯝꯂꯛꯈꯤꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯊꯥꯡ ꯑꯃ ꯑꯣꯏꯕꯒꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯊꯣꯏꯕꯅ ꯅꯤꯡꯊꯧ ꯈꯦꯂꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧ ꯑꯁꯤꯒ ꯂꯝꯕꯥꯅꯔꯣ꯫ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯌꯥꯅꯕ ꯑꯃꯗꯤ ꯊꯝꯁꯤ꯫ ꯃꯁꯦ ꯏꯆꯝ ꯆꯝꯅꯗꯤ ꯂꯝꯕꯥꯅꯕ ꯌꯥꯔꯣꯏ꯫ ꯏꯅꯤꯡꯊꯧꯅ ꯉꯝꯂꯒꯅ ꯑꯩꯈꯣꯏ ꯄꯨꯝꯕ ꯍꯥꯠꯄ, ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯒꯅ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯈꯥꯗ ꯂꯩꯒꯗꯕꯅꯤ꯫ ꯑꯊꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯣ ꯅꯤꯡꯊꯧ ꯈꯦꯂꯦꯟꯅꯗꯤ ꯍꯔꯥꯎꯅ ꯅꯣꯛꯅ ꯅꯣꯛꯅ ꯑꯌꯥꯕ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯊꯣꯏꯕꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯅꯗꯤ ꯃꯗꯨ ꯇꯧꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯊꯣꯏꯕꯒꯤ ꯃꯔꯨꯞ ꯊꯧꯕꯅ ꯃꯌꯥꯝꯗ ꯊꯥꯖꯕ ꯑꯃꯨꯛ ꯄꯤꯔꯝꯃꯤ, ꯈꯨꯟꯖꯥ ꯃꯌꯥꯝ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯦ ꯑꯩꯅ ꯊꯥꯖꯩ꯫ ꯅꯈꯣꯏꯁꯨ ꯎꯔꯕ ꯅꯠꯇ꯭ꯔꯥ, ꯂꯩꯕꯥꯛꯀꯤ ꯃꯤꯇꯝ ꯑꯁꯤ ꯑꯁꯦꯡꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ꯫ ꯃꯁꯤ ꯑꯆꯝꯕ ꯑꯃ ꯅꯠꯇꯦ, ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯕ ꯃꯁꯤꯗ ꯊꯥꯖꯕ ꯊꯝꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯅꯈꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯈꯦꯂꯦꯟ ꯑꯃꯗꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯅꯤꯡꯊꯧ ꯑꯗꯨꯒ ꯅꯥꯏꯇꯣꯝ ꯂꯥꯟꯊꯦꯡꯅꯕ ꯍꯧꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯈꯦꯂꯦꯟꯒꯤ ꯊꯪꯍꯥꯏ ꯈꯨꯗꯤꯡ ꯑꯊꯣꯏꯕꯅ ꯁꯥꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯏꯅ ꯉꯥꯛꯊꯣꯛꯂꯝꯃꯤ꯫ ꯄꯨꯡꯖꯥ ꯑꯅꯤꯃꯨꯛ ꯂꯥꯟꯊꯦꯡꯅꯔꯛꯈꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯉꯝꯅꯗꯦ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯉꯛꯅ ꯂꯩꯔꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯤꯡꯊꯧ ꯈꯦꯂꯦꯟꯗ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯦ ꯅꯤꯡꯊꯧ ꯈꯦꯂꯦꯟ, ꯅꯍꯥꯛ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯌꯥꯝꯅ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯅꯤꯡꯊꯧꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯅꯍꯥꯛ ꯑꯁꯦ ꯈꯣꯡꯄꯥꯛꯇ ꯄꯛꯄ ꯎꯐꯨꯜꯒꯨꯝꯕꯅꯤ꯫ ꯅꯍꯥꯛ ꯑꯋꯥꯕ ꯇꯥꯅꯤꯡꯗ꯭ꯔꯕꯗꯤ ꯏꯔꯦꯝ ꯂꯦꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯧ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯅꯨꯃꯤꯠꯁꯦ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒꯅꯤ꯫ ꯅꯤꯡꯊꯧ ꯈꯦꯂꯦꯟꯅ ꯀꯔꯤ ꯍꯥꯏꯕ? ꯅꯤꯡꯊꯧ ꯈꯦꯂꯦꯟꯅ ꯅꯉꯣꯟꯗ ꯆꯪꯖꯕ? ꯅꯣꯛꯅꯤꯡꯉꯤ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯇꯥꯕꯗ꯫ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ,
Ningthau Khelen lanfam khudingda mai paktana mai lekiba mikup yaudri. Nahaki nangak ado kaklaga laibak asi aina lauragi. Asi hairaga Ningthau Khelen do kanna chenchilaklaga laibak na saba Ningthau aduda thang aduna yalakhi. Adubu mahaki thang adu oina teklaga atekpa thang matonduna Ningthau Khelen gi mangakta oina yumkhirami. Matau adu ubada mitam ado ngaklami. Ningthau Khelena sor thabet holaga asumna haijare. Iningthau haina kaujagi. Aigi thawaidadi kanbiyu. Nakha tana leijagi. Aina soikiba pumba ngakpiyu. Aigi laibakta leiriba sana lupa lan thum mayamse saruk tangkhai kacharagi. Laibakna saba Ningthau aduna. Ningthau Khelen ai ase achamba natene. Nahak asi sirabagumbani. Adubu nahaki asokpa pumba khudakta phanbasu ngami. Phare nahaki na thawaidu kanbiragi. Aduga athoibada nahakna iningthau haina makong sokna khuram athoibase leibak asigi ningthauni. Aduga aina mahaki mami gumbani. Nahaki napal ado amuk hanna tawdana bohono. Asi hairaba matung Ningthau Khelen gi mangakta yungliba thang ado satoklami. Adugi matung asokpa adubusu khudakta phanbirami. Kunja mayam amadi Ningthau Khelen gi manai singdo yamna ngaklami. Ningthau Khelena athoibagi makongda turaga hanna kurumlaga aibu ngakpiyu iningthau ngasidagi nahaki nanai oijarage haina Khelena hanna hairami. Asumna hairingai mikup asida laibakna saba mitamda setliba Ningthaugi phijet laiteng singdo kudakta athoibada matomta sesilakhi. Madu ubada mayam adusu ngaklami. Aduga athoibasu ngaklami. Adubu Ningthau Khelendi adumak kurumduna leiri. Ningthau Khelengi matau ubada athoibana asumna hairei. Iningthau Khelen yare hogatlu. Nahakna hairibado ai yare. Aduga ngasidagi nahak ase aigi ikhada leigadabani. Aduga nahakna lauksinkiba laibak mayam adusu masada handoko. Adugi matung tarakpada lan horokpa laibakto aina muthatkani haibase kaugunu. Haujikti nahak hallo. Ningthau Khelena Iningthau nahakna hairiba pumba thabakto onthokjagi. Ngasidagi nahaki nanai amagum ubiru. Nahakti malay masida atangbani. Asumna ngaihak wari saraba matung Ningthau Khelen mahaki laibak tahan kirami. Kunja mayam aduna athoibada iningthau haina kurumjai. Aduga thaubana su kurumge taujai. Matam aduda athoibana mangak hairaga madu taugunu haina hairami. Aduga makhoi marup anido nungsina konchinarami. Asumna Ningthau pandaba laibak ado athoibana Ningthau oiki. Lairembi adusu athoibagi matau ubada yamna haraujai. Numit kharanigi matung Ningthau Khelena sana lupa lanthum kaya puraktuna athoibada kacharami. Adugi matung konungda amuk hankirami. Lairembi na onba urok adugi aram khorangba kokhankiba aduna matung tarakpada athoibagi punsi yamna nungaina panki. Asumna athoibagi leibak miyamna athoibabu laimakni khanna laknarami. Laibak kaya gi Ningthau nasu athoibagi wari khanglabada Ningthau kaya mahaki makhada changjaduna makha pona leikhi. Asumna athoiba laibak amagi matik chaba Ningthau ama oiduna nungaina pankhirami.